आकाशवाणी इम्फाल Ngangom Kiran pau pajari ahanbada maruwa pau vaccine kapagi thabak yangsin hananaba oxygen puthokpa hengat hananaba masung covid care center sing linkhanaba mukhyamantri Nongthamam Birenna district authority sing da khangan krai Manipur hauke pung kunmari da sahi asigi oina khwaidi wangba changda mioi cham humputra manga nong covid-19 positive oire NCC bu elective subject ama ohinanaba University Grants Commission ayab pire Nongchu Bengal Bidhansabha Mikal gi Nipan Subam Sung Aroiba Tangka ki Board Lakliba Sagol Sinamita Thadana Nabasiam Sare Amasung COVID-19 gi Laichit Hengalakliba Sigi Yanglaga Karnataka Sarkarna Numit 13 ni lockdown lauthokre Laibak asida COVID-19 gi laichet amu hanna sandorak leba sigi yanglaga section bu wat pagi thawong sing tokpina bahajari tangai fadaw section thorang singak na sat pagaloinana sahi ni phumunga gi mathak talaiba mioi khudingmak sungsoi shoidana vaccine kapthok piyo yumdu gi hekchathok pada face mask upiyo mi amaga gi marakta phut taruk lapna leibiyo mai mit amadi khut sa toin hamdoktuna taru tanana thambiyo haujik mapungaiba pau Raja Sik Jila Singh da COVID laichet thengna basam sariba singa dugi matangda Mukhyamantri Nongthamam Biren Singh na ngasi video conferencing gi kuthangda DC SP amasung CMO singa amu hanwari sanakre mifamada da Mukhyamantri na vaccine kapagi thabak yangsin hananaba oxygen puthok pahengat hananaba amasung jila khudingmakta COVID care center linkhanaba khangan ki Wari sanabada da jila singa da lairiba COVID-19 gi active case masing home isolation toriba na basing vaccine kapkiba madi kapna na basam sariba singa matangda mari lenaba DC singna Mukhyamantri da marik chumna pawdam ki Lakatoriba tha anida COVID-19 gi laichet asina ohlakpa yawa piom sing thengnaba ngamnanaba ningthina sem sananaba Mukhyamantri na khangan ki Mari lenaba DC singna hojik paikaliba madi pahikadaba tangai phadaw thok thorum singi akupa report ama health ki principal secretary amasung Mukhyamantri ga office ta yohlung anabasu khangan ki COVID-19 gana strain asi nungshita sandopungami hainarakli basigi yenglaga home isolation tawduna leiriba anaba singna atopa imung manunggi meyo singda laichet asi sandoktana bakaramna leiriba ge habedusu yangsinaba Mukhyamantri na khangan ki Bidhan Sabha Kendra khudingmakta COVID awareness cum enforcement committee sing semduna amadi hanagi COVID care center sing nongna semjinduna laichet asi thengnana bakan thabuk laukana basu Mukhyamantri na phongdokki Mapalamdagi halakpa miyoisina COVID-19 negative oi haina sasinaba sia sangsing paiduna lakpa ningthina sek tawna basu siribirena khangan ki vaccine kapagi thabak khumang yangna sangsinanaba miyamda bhap tahanbagi thabak paksana faithanaba madi SOP ngaktaba sing akan badani pinana basu Mukhyamantri na khangan ki Awareness and vaccination anis the kind of focus to be raw exceptional video run line warrior mayam na radi Chambi level ero ekno maya biaring hai mi unaba phonaba lebiriba doctor oiro BCG oiro police ki oiro leiba maya de care to matuk dai adana ekaba sing dagi tawnaba all the time apoi mask sena lebi gano adagi social distancing phajana to biyo aduga awareness ka apoi vaccination da anis da poi concentrate tokse Manipur hauke pung kunmerida sahi asigi oina khwaidigi wangba sangda mioi cham humputara manga nongno COVID-19 positive oire positive oire mioi singadu gi manungda Central Armed Police Force ki mioi ohum yauri atai positive oire singadu gi manungda na Imphal West na khwaidigi yamna mioi marphumari yauri Imphal East na mioi kunmapan Kakshing dagi mioi mapan Sursanpur dagi taret Senapati dagi nipan masung Thawbalamudi Kangpopi dagi mioi ohum yauri Hauki pung kunmari dalaina asna naba mioi ohum siki laikhidraba mioi singadu Imphal West gi sahi nipunithoi surubanupa ama amasung sahi humpumari surubanupi amani aduga atopa mioi aduna Imphal East gi sahi humputara manga surubanupi amani masi tharga laichet asidagi sekiba punuma sing sahum marputara humdoi sure hariba matamasida mioi yankai laina asna nabadagi fagalaki nab fagalapagi sangsa da marputara manga dasmik ohum tarukni apunma positive case lising kuntra satrak ni punithoi sure nab phakiba punuma sing lising kunma pun sahum tara teret yore hojik active case lising machuk na kuntra ni thoi leiri
COVID-19 na nabadagi fiyom lusilaklaba miyosing rims amasung Jenims to pukatuna layingbada hena kudung chananaba thorang lokatlay. Rise Health Services ke Director Dr. K. Raju na thokpa serol madahay. Fiyom lusilaklaba anabasing rims to pukatuna laying nanabagidamag marilay na jila singi CMO MS natraga CCC na rims ki DD planning oiba Dr. A. Bijaya ki telephone number 98622-84898 tamangjuna na phone torkadabani. Jenims की ओइना DD फाइनेंस की डॉक्टर KSS रोशन की टेलीफोन नंबर 9436027779 दा मांगजोंग ननो फोन तोरकदबनी हाइरी हॉस्पिटल अनि सिदा अनावसिंग मिंगचनबगी थबक रिम्स की ओइना जॉइंट डायरेक्टर फाइनेंस डॉक्टर S सुचेता देवी मसुंग जेनिम्स की ओइना एडिशनल डायरेक्टर प्लानिंग एंड फाइनेंस डॉक्टर S बेबिशान यंगशिनगनी हाइरी COVID-19 की लाइसित हेंगलक लिबा सिथेंगनाबा गिदमक थौबाल जिला दिनिंगथिना सेम सारे आइखोगी थौबाल पाउमी सोयबम बिनोयना हाई जिला सिगी फुल फ्लेजेड कोविड केयर सेंटर आइसोलेशन वार्ड मसुंग कोविड कंट्रोल रूम लाक्लिबा नोमाय सगोलसन निमित्तगी हांगदोकनबा सेम सारे जिला सिगी चीफ मेडिकल ऑफिसर डॉक्टर वाई नोकुलना आइखोगी पाउमीगा अखनन उनाबदा हाई लैंगांगना पिरकपा याथंगी मटुंग इना फमुंग तारा निथोय लेबा आइसोलेशन वार्ड मा फमुंग चाम लेबा कोविड केयर सेंटर मा मसुंग CMO की ऑफिस ता कोविड कंट्रोल रूम मा सगोलसन निमित्तगी हांगलगनी Ngasitagi hauna aikogi isolation ward district hospital Thobalda hangdokjare isolation ward asida aikoina moderate cases haibadi magi SpO2 asi 90 khogi manungda leibasing adu aikoina accommodate tawgatoribani asymptomatic oiba mild case oibasing aduna covid care center 1 haidana halsu hangdokjaramba adu hojisu akoi reactivate tawraga second semestagi akoi hangdokjargani asiki makhada lakpa casing asuju aikoina haiba covid care center 1 general nursing school sida accommodate tawba haujaragani tawkadoi basing asi yumda yadaba tangai phadana homasing tawgi harga sumagi phiram duna yadabadagi oiragati onatagan asymptomatic oibasing ase lehenba matam sida tangai phadana nongmada sangdaba yadaba punamakse haiba family duna nataga patient duna tawnabagi instruction amalai केंद्र की माइक्रो स्मॉल एंड मीडियम एंटरप्राइज की नेशनल बोर्ड मेंबर मसुंग राज्यसभा की MP की पॉलिटिकल एडवाइजर रॉबिन ब्लैकी ने हाइरी COVID-19 की वैक्सीन कापना लाइसित असिदगी शाबु कंजब ngambतनतना लाइना असिना नारब फाउबदा थुना फगत अनमंगमे सिंगजमी नौरेम लैकाई की कंटेनमेंट जोन द लाइबे इमुंग सिंग द सान थंगना पोलम सिंग मटेंग पांगबगी थोरमदा श्री ब्लैकी ने पाउमी सिंग द हाई अइखोई खुदिमक न यारि मखै अथुवा मतमदा मनाक नकपदा लाइबा हिदाक काफम सिंगदा सोयदन वैक्सीन कापथोकना बहनसी मसिगी मथक्ता COVID-19 की SOP ngaktuna लाइचित असि चंगहन्दना बहनमिनसी रिम्स की महिरोई सनातन अथोप मिसिग मरी लेनेना कौखिबा पुंग कुनमरी की टोटल शटडाउन ngasi numidawaram पुंग तरुकता लोइख्रे महिरोई असि सिखिबगी मतंगदा अचुम वयल फंगनना दाबी तक्सिन्दुना बननसि कौखिबनी बननसिना मियांगी महौसागी पुंचिर साउन अकाइबि थोकी मफम कयादा बन सगोटपसिंग लंबी थिंकी बन मनुंगदा पामदब थौदोकसिंग थोरकप थिंगननाबा पुलिस नाकन मथबक लौखटकी मफम खरददी बन सगोटपसिंगबु लंबी की नाकलदा वाकत मिफम ओइना फमहन्दुना अचत अवोकसिंगदा अपनबा पीदनबा पुलिस ना ngaksenki सनातन की पोनाफम लमदा मोरिबा खुराई थंगजम लैकाई अकोइबदा लेबा मफम कयादा मफम मदुगी नुपीसना वाकत मिफम चथकी वांखै अयांग पलि लैमा कैथेल अपुन मुनुपी लुपनसु ngasi सनातन मिसिगी अचुम ओयल फंगननबा दाबी तक्सिन्दना वाकत मिफम पांगथोकी नोने अमसुंग तमेंगलोंग जिला दसु बननसिना मियांगी महौसागी पुंचिदा काइबि थोकी पैसेंजर पुवा गाड़ी मत सेनखिदे मिसिएसिबु यानिंगदबा फोंगदुना नागा वुमेन यूनियन लोंगमाइना ngasi लोंगमाइ बाजारदा वाकत खोंगचत अमा चटकी Council of Higher Secondary Education Manipur na lauba class 11 examination lisingani kunmathoi gi emet card pibagi matam mathang thagi tara fawa sangdokle hari mari lenaba principal singa masung private candidate singna makoi gi mehut sing tharuktuna hariba matam si fawgi manungda emet card sing laurunaba council gi secretary na thokpa cherol amada khangalli tabiriba pawse akasmani Imphal lagini NCC bu elective subject ama ohenanaba University Grants Commission UGC na thawak paikale thasi ki taramanga da UGC na lewak asigi University pumnama ki vice chancellor singda NCC bu general elective credit course oina hangdokna ba khangan ki NCC ki New Delhi da laiba Directorate General na matam sangna tangna duna NCC bu elective subject ama ohenana bhana duna lakhibani NCC Northeastern Region ki Shillong da laiba headquarters tasu NCC bu elective subject ama oina hangdokle masina ngamkhai ga tainana laiba awangna pukrai sing da NCC ki cadet sing hena puthokpada chawna mateng oiragani
Nongsu Bengal Vidansabha Mikhal gi nipan suba amasung aroiba tangka gi bot laklibi Sagolsen numitta thadananabagidamag mapung phana sem sare ayuk pung 3 gi numidang waram pung 3 makhai fawa bot thadanagani tare suba tangka gi bot thadanaba loikiwa phawuda apunno Vidansabha Kendra sani marputara mari gi manungda sani yankai tare ki mikhal pangthokpa loikre tare suba tangka ki mikhal aduda sada humputara taruk ki changda bot thadanaki Nipan suba tangka ki mikhal asida Vidansabha Kendra kunthra manga bot thadanagani bot masing mathang thagi anida thigani Aroiba tangka ki mikhal asida su polling station amamamda mi lising amamamda gi hendana bot thadahanana ba amasung COVID positive oiriba nawasing postal ballot ki khuthangna bot thadabi hanana ba election commission athabuk paikatlai polling station pumnamakta EVM yauna VVPAT machine sing sizinagani aroiba tangka ki mikhal asigi bot khombagi matam ngarang loikre Marak asida handak nongchu Bengal yauna raja kharada Vidansabha mikhal pangthoki badugi bot masing thiba numit me ani amasung madugi matungda mai paklabasina nungaiba phongbagi khongcha chatpa election commission thingkrai Indian Information Service IIS ki senior officer Sanjay Kumar Srivastava COVID-19 na nabadagi laikidre mag Delhi gi GTB hospital laying lami mahakna hinglingaida Fresh Information Bureau yauna Information amasung Broadcasting Mantraloy gi tongan department kaya da thabak tawrami mahak Uparashtrapati gi office ta laiba media wing da su thabak tawrami Kendra na laibak ki mapum punmakta oxygen marangkai na fangnana bakan mathabak laukale Kendra na mapa laibak tagi metric ton tara amasung kun gi cryogenic tanker kun laiduna rising da oxygen gi awat pa menkan anaba pikre matam khar gi oiba covid care center sing su lingkhat kadori maraga sida Britain da gi medical gi tengmangi polam sing parak pa ahan jahas mangasi tunglare jahas aduda ventilator cham amasung oxygen concentrator marputara manga yauri America, France, Germany, Israel amasung European Union na Bharat ta COVID-19 gamari lainana tengbang sing pigin hena phongdorakle Akashvani Imphal gi pau tabiri COVID-19 gi laisat henglakli basigi yanglaga Karnataka sarkar na ngasi numidang pung 8 gi numit 13 ni lockdown lauthokre lockdown asi mathang thagi 12 gi ayuk pung 3 phawba chanagani Lockdown manungda lakleba seol anida ayuk pung 3 tagi 10 fawa tangai fado polam sing yonba dukan sing di hangba yagani hairi Bengaluru dangarang pangthoki baraj mantri mandal gi mifamna laichat ase sandorpa gi chen thugai bangamna ba lockdown chathanaba warep asi laukibani Assam danga sidagi horaga me ama phawba numit khuding nimdang pung 9 daga ayuk pung 5 phawba curfew thamkre adumoinamak raja amaga fawnaba masung tangai fadaba madi atai polam sing puba gari chathok chasin tawdadi athingba lairoi hairi Leba asida hokyo pung kunmari da me lak ohom lising kulhumdoi nongno COVID-19 positive oiki masi ngarang nongno positive oiki was changdagi lising kuntra hantarabani adumoinamak rajya masung union territory ayamada active case ki masing leptan hengalakli masina maram oituna leba asigi apun manaw faglapgi sang leptan hantarakli naw faglapgi sang sada marpuni thoi dasmik manga ohom da lairi Haksel Mantraloy na hai hojik lebak asida COVID-19 ki active case lak kuni pan lesing marpunito hena lairi masi apunu positive case ki sada tarataruk dasmik ahum marini hokyo pung kunmari da me lak ani lesing yang ki mathoi laina asna nabadagi faglaki hari matamasida me lesing ani chatrat hena laina asna nabadagi siki masi tharga hojik pawuda siki wapun masing lakama lesing marputara taret henkrai Malim ki khwaidi ki sawa vaccine kapa ki drive hojik lebak asida kumang yang na sangsili kendra ki haksal masung yai phe umbal mantraloy na hai hokyo pung kunmari da beneficiary lak kuntra humdoi lesing yang ki mapan COVID-19 ki vaccine kapki mathang thagi amadagi di vaccine kapa ki ahum sub tangkak amu horgani tangkak asida ki sahi tarani pan gi mathak taleba mioi khudimak vaccine kapa yargani tangkak asigi vaccine kapna nabagi damak hayeng dagi hauna Coin platform amasung Arogya Setu app ta register tawba yargani hairi Loisilakpada COVID-19 dagi ngakthoknanaba face mask uppa phut 3 laknana laiba khut samadi mai mit taru tanana thamba haiba achamba thong ohmasi ngakna satpinaba amu hanna ningsingjari aroibada maroyo pau amu hanna vaccine kapa ki thabak yangsin hananaba oxygen puthokpa hengat hananaba amasung covid care center sing linkhanaba mukhyamantri nongthomam birena district authorities sing da khangan krai Manipur hokyo pung kunmari da chahi asigi oina khwaidigi wangbu changda miyo chama humputra manga nongno COVID-19 positive oiri. NCC bu elective subject ama ohenanaba University Grants Commission na ayaba pire. Nongchu Bengal Vidhansabha mikhal gi nipan suwa masung aroiba tangka gi bot lakliba sogol sinamita thadananaba mapung pana sem sare amasung COVID-19 gi laisat hengalakliba sigi yanglaga Karnataka sarkar na namit 13 ni lockdown lauthokre pauloi jari.